Akashvani Imphal Chitrabhanu Chitrabhanu na pau pazari ahan badamaru oiba pau Mukhyamatri Nongthombam Birena ngarang ching amasung tamgi ningol sing chakokre Mukhyamatri na hairi miyamgi mating alone na ngasidi sarkar asina ching tam aniki marakta amuk hana apaba mari lehanba ngamle Manipuri ngasi magi kumhai Diwali pangthokani amasung petrol amasung diesel lawba central excise duty ki chang asidagi petrol gina liter lupa manga aduga diesel gina lupa tara hantana naba sarkar na warep lawre Lebas da COVID ki vaccine dose ko ti cham hena kaptuna anob itihas semle khongjang asi hena mai pa hanabak tamakan honoriba doctor nurse frontline worker amasung vaccine kaptholaba mi khudimakpu akasvani na ikai khumnab ucheri ekoina pandamasi yobangam labasu COVID-19 ilanthing asi loidribana tabiriba miyamna laichit asidagi komthokpa towiganu tabiriba pumnamangna hek yaba makai athuba matamda vaccine kapthopiyu atopa miyusing vaccine kapat sumateng pangbiyu Hara kumagi matam asida achamba niyom mari ngakna chatpinaba haizari COVID vaccine kapthokpiyu face mask upiyu foot taruki social distancing thambiyu maimit amadi khutsa sengna hamdukpiyu COVID-19 mari leneba e-pau singidamak national helpline number sina 011239788046 amasung 1075 ta aduga rajagi helpline number na 0385241166 amasung 18003453 ta phone tobiyu Hojik mapung oiba pau Mukhyamatri Nongthombam Biren Singh hairi miyamgi mateng alone na ngasidi sarkar asina chingtam aniki marakta amuk hana apaba mari lehanba ngamle mahaki banglo da ngarang Mukhyamatri na sinduna chingtamgi ningol sing punna chakobugi thorumda mahangna hai sarkar asina go to hills mission hodoktina chingilamda khundari basingbu pibi yaba mateng piduna lakli mahangna hai raja asida hojik covid na sohan bagi chang hantarakpa asida ching amasung tamgi ningol singbu chakobu asida apenba poi mahangna hai raja asigi furik kudimapu ikai khumna bhaibasi miyoib ama oin amasung sarkar asigi mapungoiba thokdangni raja asida khundariba tongan tongan basingi furup sing maite amasung maite pangalgi ningol sing yaukiba chakobugi thorum aduda shiksha mantri sorokhabam rajan PAC mantri dikho amasung MLA kayamarum saruk yakhi Manipur COVID-19 ki fivam ta amna pakalak padegi naba farapagi changcha da marfudra tere dasmi nipan leire rajagi haksal bibang thokpa cherol aman hai ngarang punna miyoy yangkai teruk leina astegi naba phakhibagal lonena hojik pawada miyoy lak ama lising kun matoi chani humpuma pan naba phakre hojik active case chatrasut na mari leire ngarang numidang pung tere makai fawada rajasta covid vaccine dose lak tara mapan lising marfudra tere chani kuntra kakre mashing manung da lak tara ni toy lising yangkai ni toy sumna tara hundoina ahan dose kini aduga lak tare lising ni fumanga chani tara tare na anishuba dose kini ngarang vaccine dose lising ni pan chahum humbudra ni thoi kapkhe Mara sida Manipur police na COVID-19 gi chana kanglon ngak taba myoy sing fagatuna fine chen bigi thabak makhata na chethari ngarang myoy kundagi lupa lising mari chamri COVID-19 gi chana kanglon ngak taba gi dam fine oina TNK Manipur ngasi mai gi kumai Diwali pangthokani kumai asiga mari lenena Mukhyamatri Nongthombam Biren Singh yauna luchingba kayana miyamda yafa paujal piri mahaki paujalda Sri Brian hai kumai asina santi chakotpa nadi yektaba amasung nangaya fa bapurokpo orishanu Taasi ki taruk ta pangthoka doriba ningol chakobuga mari lenena raja sarkar na sinduna Imphal gi mapal kangjebungda ngagi mela pangthokani ngagi mela asida Fisheries Cooperative Society singna mapungphana saruk yabinaba Fisheries Mantri Sorokhaibam Rajana appeal tawri mara asida Diwali amasung ningol chakobu kumhaiga mari lenena Imphal gi khwaramban kaitheda pot leiba lakpa miyamna chikna China bangamdana tille ayu angan madi hongna pot leiba lakpa miyamna kaithel amasung tukan singi mamangda krik inana uri Diwali amasung ningol chakobu kumhaiga mari lenna Imphal gi thangal bazar yauna mafam kya da leiba poche yuamba tukan sing food safety kambune yingsin kre amadi ain kaiba moongda yolamba poche kaya morong fagat kre
ngarang chethekiba drive adugi matangda additional food safety commissioner amasung haksal vivaki director K Razon Hai kumaising asiga mari lenena raise asiga jila kunimuktasu mari lenaba food safety officer singna drive chathari drive adu the purchasing expiry date manufacturing date yarumdaba license yauna pot yolomdaba amadi maming matha yaudaba moriromdagi pushilapa poche kaya yomba thengnakhi Assam Rifles ki Churachandpur Battalion ngarang thanlon thaitu parbung amasung Frezol Zilla da career counseling gi drive ama pangthokre maduda tonga ba kulgi mahiru singshir yakhi tabiriba pawasi Akasvani Imphal dagini Petrol amasung diesel lawba Central Excise Duty ki chang asidagi horaga petrol gina liter amada lupa manga aduga diesel gina lupa tara hantananaba sarkar na warep lawre sel to mantralon hai machine marum oduna petrol amasung diesel gi mamal hantaragani Mandralo esin hai longmishna lockdown gi matam phawba kan hona duna leiba shigi sel to ngro ki chang hengana na ba honaki diesel gi mabal chaun hantan ashina lagliba ningtam loro ki matam da longmishin gi chauna kana halagani leiba se da energy gi or paletena ba sarkar na hona biya ba honagini hainashu mantralo in hairi miyangi kudungcha da bakra dasu or basu hantana ba petrol amasung diesel dagi lawba vet ki chang hantana basu mantralo in rise sing da takshili Laibas da hoji fawa da puna COVID vaccine dose koti chamasung da tare lag yang kai mapan gi matak ta kakre mashig manung da dose koti hungudra humdoi lag hungudra mari hanbana ahan ba dose kini aduga dose koti kuntra humdoi lag marfu mari hanbana anishuba dose kini Imphal fong bang pawse singi maru iba pawgi da mak hoji Wahengbam Washington Lady Washington Thagachari Chitrabhanu Mukhyamantri Nongthombam Biren Singna Chingtam gi ningol chingchako khiba COVID amati masiga mari leina ba pawsing Pradhanmantri na COVID ki vaccine kapaga mari leinana kaukiba mifam petrol amasung diesel dagi lawba Central Excise Duty ki sang hanthabana singbagi pauna ngasi Imphal phongba pauche singi maroiba pau oiri naharugli thodangda CM na phurup kuntra humdoi gi ningol singchako kre haina chauna color headline piraduna Tribal Museum kunmapal virtually inaugurate tawkre haina phongli Sangai Express Manipuri dasu CM na chingtam gi ningol singchako kre haina chauna headline tawri Idai Pakta Phurup Macha Singna Kaidongwai da Wakal Hantaganu Ichel Express ta Phurup Kayagi Ningol Singna Nat ki Pijol Siatuna Saruk Yabachi Apen ba Phawi aduga Sanale Pakta na Phurup Kudingmak Ikai Khumnana Hingmina Basangi Haiba Sri Biren gi tongan ba wafam singachi Chakau bagi pau galoinana headline da phongnari Laibak asigi oina COVID ki vaccine kapada chang nem bajila singi official singa ngarang Pradhanmantri Narendra Modi ga wari sanaki bagi pause kharagi headline pau oiri puna pamamasung People's Chronicle da Pradhanmantri na Senapati district ki DC ga wari sanakre haina anba headline pau oina phongli Shanghai Express English da yumthom khuding da chatuna vaccine kapu dharmagi luchingba singi mateng lau haiba Pradhanmantri gi wafam ahanba headline da phongli Maraki Mikhal ki pauda state tarahumdoi gi assembly seat kunmapan gi by election da congress na BJP dagi masing hena kare haina huyalan pauda han ba headline piri covid ki pauda na Manipur da covid tagi naba pharak pagi sang cha da mar phudra tare dasming nipan yaure pungkun marida nauna miyo yang tare positive oiki amashi ki anaba yang taru naba phaki haina pauche sing da phongnari World Health Organization WHO na COVID ki vaccine Covaxin bu COVID-19 ki emergency oina sijanaba yaba vaccine ki list ta hapchin kre haiba pau Imphal Free Press ta headline tawri tabada nungaiba pau oina sarkar na petrol amasung diesel da lawba Central Excise Duty hanthakre state singdachu VAT ki chang hanthanaba khangan kre haiba pau Ichel Express ki headline pau oina phungli Sanale Pakta su petrol liter da lupa manga diesel na liter da lupa tara ngachi dagi hantaragani petrol diesel da lauba VAT hantana ba PM na khangan kre haina headline piri Raija sigi mahai tampam sing amuk hangdok na bagi matang da khanaba mifam pangthok kre haiba pawamasu People's Chronicle da anisuba headline pawina phungli Pukai thana laiba culture bu yokhat kadabani haiba Raijapal La Ganesan gi wapam su huyalan pawgi anisuba headline pawina phungli Chitrabhanu Thagachari Washington Lushilakpada COVID-19 digi ngakthona vaccine kapthofa face mask upa putaruk lamna na leiba kuchsa amadi mai mitarut na thamba haiba achamba thong sing asi ngakna chepina ba amuka ne ningsingjari aroiba da maroiba paw amukhana
Mukhയമന്ത്രി Nongthombam Birena ngarang ching amusung tamgi ningol sing chakhokre Mukhയമന്ത്രി haidi miyang gi mating lone nangasidi sarkar asina chingtam anigi marakta amuk han apaba mari lehan bangamle Manipur ngasi magi kumai Diwali pangtokani amasung petrol amasung diesel lawba central excise duty ki chang asidagi petrol gina liter de lupa manga aduga diesel gina lupa tara hantana naba sarkar warip lawre pauloi zare